ngasi nungdaram phongwa tongan tongan mase phong singdigi maru oiba pausing khongatcharaga mayamda share tawjage ahanbada Pune digi COVID-19 vaccine India gi lebak singda thadokpa hokre yamna nungai ba pawmadi oire mayam loi phoktaminasi Serum Institute of India gi Pune da leiba manufacturing unit ki ngasi ayu angan mapung mariga minute yakai manga tabada COVID vaccine gi ahanba dose yawba Truck ahum security gi akan misaksin thoranga loinana thadokpa hokre pawosina makata arduna makatana vaccine si yawba cargo plane kaya Pune International Airport gi India gi tuan ba state singna punana ba haiduna ngasi ayu angan mapung manga makai tabadagi pai ba hokre ningsing baya India lengakna January 13 asida India pumbagi oina COVID-19 vaccination program ama pangthokadoriba asigi Mangoinana Serum Institute of India ga yanabagi agreement ama inaduna institute asigi COVID-19 vaccine Covax dose million taraga mathoi dose amamda lupa sani JST tharaga lupa sani ga tarada leibe haini yanaki amaromda India lengakna Bharat Biotech COVID-19 vaccine Covax dose lak yankhai ga manga dose amamda lupa sani ga maudraga manga da leiba haina yanakre India lengakna approval pikraba COVID-19 vaccine Covaxin amadi Covaxin kapada leba asida leiriba miyamna mipaiba ama pokliba si koknanaba haiduna India Medical Association imana aikhoigi tungan ba member lak ahum lising yang khaida COVID-19 vaccine asi kapthoknaba haiduna khanganma leikre haina pawgi source asina phungdorakli makasa tharakpoina atopa paw manamu Tamenglong da sariba FCI godown quality control tawdre PT dining Tamenglong district ki Tamenglong irilung khul ward number 8 da sagaliba metric ton dising mga thamba sangadaba FCI godown quality control tawduna sare haina TP dining ko ba lamdamadugi student activists amana phungdorakli magna makata na phungdokibida head mystery amadi mystery singi award pa amadi awaba thengnariba asida share tauri sabiraba building asida ising matik sana sainaba laitaba amadi mapamadugi aphangba laingoina sizinabana sanba loiraba wall sing khutna thengwada ningkhaiba yaure DP dining na lusingba team aduna godown adu yengsinbagi khongsat aduda pawmi singna phungdorakpada singi lamda satpada khudong sadaba lairamba adu Pahananaba pandamda lainga asina pekhalangliba thorang asi thagatpa phungdoi adubo haujik semgat sagatliba sing asi contractor singna masagi apamba aningba mawngda tawrakpa amadi yengsinbinaba leitabagi mawngda semgalagliba asidi yengsinhaningi haiba wafam kya phungdorakhi godown adubu sariba mystery singna haibada laingoi amadi ising matik sana leitabadu phungdoraklabanina laingangna athuba matamda afaba laingoi amadi ising marang kaina pinaba Thorang athubura tawbinaba laingaki amadi mari leinaba concern contractor singe pungning singsiladuna magna pawdam khi haina su pawsina makhatari makhasa tharakpoina topa maruiba paw khara namuk yum ama maina tumna sakre Sursampur district ki Henglep subdivision gi manungsana leiba Najang village ta leba yum ama maina tumna sakre thawdo singasi nungalamdai pung mari rom tabra thokibani maina tumna sakraba yumdugi yumbugi maming Thekau haukip kawi hari mai sakhibaduda sarakna lupa lak mari romgi mansang amangata thokre mai adu mahaki yumgi saksangdagi horakhibani hairenasu pausna makhatari makhasa tharakpoina topa maruiba paw khrana mayam yamna lebak thiba thawdo amane state asida thoktragasu school hanglaba matung kuntraga mathoi positive oire Orisia da class 10 amadi 12 ki school sing thama palonggi matung January 9 dagi hangkraba matung Test tawbada state asigi Gazapati district oza amadi mahiroi kuntraga mathoi COVID-19 positive oiraba mahiroi amadi oza sing asi symptomatic stage ta leibaga loinana SOP gi matung ina home quarantine tawduna laigani haina Chief District Medical Officer Pradip Kumar na phungdokhi magna makhata na phungdokhi bida laina asigi positive oiraba oza amadi mahiroi sing asi naba pharaktriba phawba school chathaloi haiki Panmayabdi school sing asi hangdringai mamangna oza amadi school gi employee punama COVID-19 test paktaknana takthokhi gani hainasu pawsina makhata na su phungdorakle
Makha chatharakpoina topa maruiba paw khara masung ngasigi oiba COVID-19 update mayam da share tawjaramge khoi Manipur gi on Government of Manipur COVID-19 command control room dagi thadorakpa press release number 293 ngasigi pung mga phugi oiba update ta mayam puna miyoi kuntra general population dagi COVID-19 na positive oi miyoi kuntra si miyoi taraga mari amadi nupani miyoi taratruk amana nupini adu atopa Central Armed Police Force CFPF tagi mi ani mus COVID-19 na positive oida apun mo na Manipur da COVID-19 na positive on gi basi CFPF si ani tharaga pun mi kuntra ga ni thoini adu ngasi COVID-19 na positive oida khraba mi sing si Imphal West tagi marini Imphal East tagi tare ni Thawbal tagi tare ni Bisnupur tagi ohumni Kaksing tagi amani Sandel tagi amani Tamenglong dagi mangani Kamjong dagi amani amasuk Susarampur dagi amani sohaidi duga makhoi ge lokhat mam tokpa siksing tharang sing loira mo lokhat khre aduga ngasi su yamna mak leibok phaba hai gadra mayam Manipur COVID-19 na miyo amata sian kidre tabu apun ba COVID-19 na sian kiba miyo masing si sahum go humpu ga mga sure sohaidi amasum hauji state ki oidiba recovery rate si 97.05% laidian su press release na makata na phongdoroli makasa tharak mo oina amasung losilak poina topa maroi ba paukhra namo Pau amana Basantabu CMG coordinator oina hapkhre ngarang secretary to chief minister Manipur oidiba and Geoffrina thok amagi matung ina Imphal East ki Brakapur aribam laikai da leiba Laimayum Basanta Sarmabu Manipur gi chief minister and Biren gi coordinator oina haple loinana khudak tagi thabak tawba horagani haidena su phungdorakli lukhaujai jau thadokhiba wayel yaningde wayel dugi matakta re-application taunaba imalup singna MP ani deputy CM amadi speaker yauna memorandum pisinkhre hana ADC Sandel gi chairman oirama lukhaujai jaubu lupa crore kunga tere rom gi yamlaba drak konana faraba matungda makpu kotna wayel satharaba matungda mara leite haiduna thadokhiba asi yaningde lukhaujai jau thadokhiba wayel adugi matakta re-application taunaba lamdamasigi imalup singna ngasi Rajya Sabha gi MP laisem sana jauba Lok Sabha gi MP Dr. R.K. Ranjan amadi Manipur Legislative Assembly gi Speaker Y. Kemsan Deputy CM Y. Joy Kumar yauna atai MLA Minister kya memorandum amamam pisinkhre All Manipur Women Social Reformation and Development Samas Nupi Samas na lusingduna memorandum pisinkhiba aduda saruk yakhiba imalup singdi Thawbal ima Amkil Singmitami Thanil Khoirambal nupi kaithil singwa sakatpalup angpok lengak apun manupi lup Anul apun manupi lup Bisnupur nongsup Imphal Palem apun malup Nimpal Irebak Sanura Loina Silon Isal nasingmani memorandum asi pisiluraba matungda imalup singasigi maraktigi nupi samas ki president TS Ramni amadi imangan bina phongdorakhibadi lupa crore kunga mga rong widra ka kona na masagi quarter praba lukhaujai jobu mara leiti haiduna kotna wayel satharaba matungda thadokhiba yaningde draki case asida miyoi taraga humdoi senai adubo lukhaujai jau yauna miyoi taraga mathai kotna mara leiti haiduna thadokraba asahi taraga mapan khakta ngairiba nupa masa amaga lukhaujai jaugi gari driver da yamlaba drug sing adugi mapuni haiduna taisinbasi yaningde asing madraki kingpil adu puthokadabani se minister amasum MLA minister singsu laibaki thabak tawribani aduga imalup sing asisu laibak miyam gi damakta khanduna thabak tawribani adubu lukhaujai jau thadokhibagi matangna yaningdaba utuna mahak thadokhibagi wayel adugi mathakta re-application tawbiyu haiduna imalup sing minister da memorandum pisinba amasum CM go unaduna wari sananabagi matam pibiyu haibada haujuk phawba piduna laidiba sibu yamna kana yaningdaba phungdokhi se minister yauna MLA minister sing asi isangakani adubo masabu mama singna unaraga makhoi apamba khara phongdokhi haibada matam pibidaba si karigino haiba wafam phongdokhi loinana lupa crore kunga tere rom gi drug adu pet lauriba angang anina mapu oigani haibisi thajade maduna lukhaujai jau chenaba drug ki case asigi asumba wayel puthonabagi damak chief minister opposition leader yauna atai MP sing minister sing amadi MLA sing da imalup sing memorandum pisinduna lukhaujai jau thadokhiba wayel adugi mathakta re-application taunaba khongjang changsinbani hai kenasu pawsina makatana phongdoroglen thank you